ngasi aikoina media gi sinau kaujari bi maramchi ai ming se sama sowa manipur maitai pangal welfare organization gi vice president ni ngarang ayuk pung nipal makhai taba matamda aikoi gi kangpupi district ki IT road ki manung chana leiba makui asang thanamba naga village ka lona bada masak khangdaba khulai matik chana paiba miyoi kharana haitare koigi naga misam da ebus torakanda kaisu mara leijadaba misam mari yebusu hato pire amabuna soe mamang dasu naga gi koi naga misam taru hat ki bagi wathok loidri hauji phobo phong phong saraga yamna minung silaitana tamthina hat ki bai huji asiba sing jenims ki mokta hogi macet macet kakthak aga halam bagi dokai taramba magi asibagi body magi part mayam jinu ji lawdana leiri bane asigumba ngarangi thodok asida thodok asiba koi manipur maitai pangal welfare organization na yamna haksina lawi amadi yaningde hairiba mihatpa singasida senari ba miyoi sing athuba matamda manipur gi home department na thidopiraga mihal asa senari ba sing koi putopiga dabne mamangda naga isinau taru hat kibagi mihal adu senaba miyoi sing kana phagre aduga kana phadri adu case ki haidi mihal pasing adugi case ki sathariba investigation gi orgesi karai phu yorage haibudu manipur miyam da khangan biyo ngasi haidi sumaina nahal eta noma kangdana iramdam manipur sida noma gi misam sing ani hat ahum hat mari hat manga hat sum tawrakanda nasi lamdam masida santi lakpagi mahuta hena lamdam masida akai ba kaya ama thokala ibase lamdam masida koi santi pamdaba group amaso leire hairiba group asi manipur government na akanba koi section tharang lakhon minaga karamba group haibadu mek sengna khangan biyo manipur miyamda aduna asigumba misam hatpada senariba singasi athuba matamda akoi pharaga miyam mangda butoktuna logi oiba action lakhotaba taragadi manipur maitai pangal welfare organization akoi tumina khak leithoroi aduga miyam go loinana hariba misam hatpa singasi dandi biu haiba koigi makhal makha kaya ge koi khungdang sangchalakane hariba singha laita sum manipur da kalup amaga mu hananba adagi sumna sum thau chaba misam singda masak khangdabani haijalakanda ngasai masak khangdabagi tep napsalakanda misam miyam gi punsi pikham halaiba sumaina ngasidi naga da tare hayengna kanada tagada mu khoi haiba ngamde aduna masi ifong phong na khangnaraba aide khoi government na su sawatpa manba mongda leiriba akoi kuki gi isinau sing hai tare kuki gi ek khul area ek thoiba kuki gi isinau manung dagi su hariba akoi gi misam hatpada chenariba kusugai matik chana paiba se kuki gi isinau manung sing da so khoi gi tonganba geng kupu ama senggo sagalaga leirabra hari pos se kuki gi leibiriba ngarang gi thok thoiba phamas ta tabiriba kuki kunja sing na so khoi manipur miyam da singdo pam thoeba sengdok pio sine ba koi hajaris haibadi sida india sarkar na tumin laisanba manipur sarkar na tumin laisalaga manipur gi praja sing mu ngasidi koi gi naksam yore ba wabada aduki matik bisam sing kire mi hat thina subaina hato piraba lambi thong sat kadaba ko kadaba to kadaba myam sing yani hirang phudi mak tai koi ja wa mayong nare aduna sigi sairak sidaida aikoina lamdam sida koi gi kano haidi hojik sarkar na lakhulaiba census NRC tawdringa koi census tawgane na koi gi sigi serak se tawlaiba sisu koi NRC hana tawbiraga census ko na tawbiu haibu se koi handagi so na koi MMW na so tongan ba kano si mai le na department sing se patient gre aduga koi lauraga su laie hojik su NRC gi khongjang asi mai pa kidore haina koi gi chatharapa manba adugumba thawdo amane na lawe ba koi ngarangi naga misam mari haliba amaguna sogaliba asigumba embosase hariba se chenari bimyo singasi athuba damda manipur gi home department na india lengak na manipur government na thidoga akoi misak to puthokada bane ba miyam da khangan biu haibo pham adri ngasi MMW gi site gi thabjaris